Home Mission Kai Harakani, Ha, Dunataka, National Spokesperson Sabi Patranaki Harakani, Prime Secretary Harakani, hiring I would not have a queen the cow with a quick representative with Emily Yankee, a quick Kaito Sige, a quick Habi Yage, Masigi, Shushida, Kai Habi again, Moko Wakal on the Torga, pressure to we out to how you pop to Rishikagino. Masida told Asina, a quick Manipur, peace lap Pakistan, Masito Repowdy, Manipur, peace lap, we have say, Hajage, I don't know, Masi Namlava. How do you represent emulating the Wakalunda, a question, Emilia, Amaoina, representative Amaoina, a quick Kariba, Miam say, home is at a hypom topa, Hijo, higher sea, another gana, primes at a hypom topa, higher sea, high buggy, commitmento, how you fall late river. Madu heck, I have one deni, a quick solution lakadova, the peace lakadova. I don't know how you fall the meanity, high lapa, a coin assume tar and labor. I do how you keep Manipu canba, mamba, separate with the how you lady Manipu Mutaloina, had a powder, Manipugi, I do the home is and a hackini. Half prime secretary Hackadi, Naiba, Laduga, highly bosiki, government, popular government Lanabasu, I could music, come in Tambe, Ziakogi, Matoi Tarago, the crisis Manaxida. Peaceful peace ki effort ama purak na buhona matamsa masibu kahelak bahaitare masi deida koina apan mapirak pa hindrance wala ko je government ritual so orak toribra mahak masana su akoi gi port deida ngasi su tawriba khotliba mayam si PR government china clarification pidri ko seng doro oina hai kra ga su masi gi port chim lai dabai pen dabai port mayam am lai haitare kamai thamini ngo za han bi si koina aina sum penner sani su padan thambira masi ki topic sida aduba aina sum tawdabada sum khandabada haitare ko Manipur, Lady Bassi, Kay the Moctamasi, Lady Peace, Daka, with Ribano. Kay Dobugi, when the peace with Lauribano. Kay Dobugi, Lady Manipur, Lady Peace, later in the Miamna, she peace Laknabagi effort. Yam can pinere. Kay the Moctamasi, how keep say, Masika, the Gino. A sequina, Ying Bia, Hakley, Dicky, Cookishina, demand to look. Calculation demand to revisit Indian Constitution, I have a labor later. Example demand to separate administration PBU have not a Moigi Union Territory, my PBU have Maduga, the Haliba separate PBU Constitution gi the labor do. Mohina Nijaba. Ama Quigi, Maruina, Madu civil licensing, Maruina, MLA, represent Manipur state, represent MLA, Tarayauna, Hajilapneva. Aduda, Masi, the Moiki, Pandamaka, Ojiki, Ladiba, Quidi, Stopam Topa, Nifam Topodo, Queen Yosi, a Queen Nidradi, a Quigi, see our Patapa from the later, Manipugi, Apuki Singi, Quigi, future later try. Already Masi Constitution, PV Ariba, Nimushi Ariba. Asi po si koi separate hai basi wahi si toga koi nirok pe niya ko. Asi dah koi na ying ito mi si nirok pe. Adi di hari bo representative yaw ni sila eba. Mugi parjagi representative tarasi yaw ga. Adu lagi di hari bo tarasi na constitution ki batuin ni lagi di. Ekoi ki le others 50 MLS. 50 MLD, I did more than Nira is a queen of more than Nira is a chumber lambra. I do so a quick Manipur, peace lane about Aduga, Manipur Kaidanava, Hadivasi, a quick Kamaito Gena, representative 50s MLA Gitodanke, Lori gives you power. Already Muki Todan the Kaino. Already Mui Constitution, Ayava, Lebanon, Nidiban, Dudako, yet we are Ponatena, hiring a representative Yankashina, 2 minutes to issue a Sigi the driver. Masida question on Yabadi, Maji Yaro, Mui Matodo, me Matodo, future later. Kuki future later, Machine hold the yadra. I look at people that one money, Constitution, the Yariba, Article 3, Amazon, Article 239A, I look at 240. Sigi Matungina, Maduna never, Paurilana, Emily Paurilana, January 27, 2024, the period. Adugi acknowledgement amuka pira pasna 2024 gi ka kana June haida ko ja me ja mu pire ba adu just acknowledge ni ma pira podo ai phangjare ai koi phangge just ni demand people pi ba du natte adu ai koi na me gi di nsp lawri ba
mi piba pido tu ngamini ko mukoi jati ki oiba future yanaga moi vision ma gi makhada ni ba adedi ekhoi gi MLA yankhai di mo vision leitraba manipur gi future gi ba moi khandrabra adedi hoji kari ba representative singse har gi du nati ko hoji representative ba singse masigi khangdaba kai ju khangdaba manipur gi history ju khangdaba manipur gi praja gi future su kamai lakani ju uba kamdraba aduga leiriba irang si su kaman control to hansige kamai to sige haiba ju su uba ngamnaktraba asing representative singne na ko low bi arak matang yu chile ya ko aduni akhoi gi hoji akhoi na haiji solution ma khop khi ha ga di haiba representative MLA singse mi na haiba da khakta tab na tawa min harak padu khakda masi harakadra masi harakadra ai masi to wakadra haiba do ngai bana tawa akhoi representative na hojiki home sana kai harakani ha aduna taka national spokesperson sabi patran ki harakani prime minister kai harakani har ngai baduna te ba koina daka oibeji ekhoi representative oiriba MLA yankai se ekhoi kai to sige ekhoi kai haibi yage masigi issue sida kai haibi yage na makoi wakhalon na thoraga pressure to yawo to hojik fau to risi kai gino masida to dribe asina ekhoi gi manipur peace lap ki sang masi to ri fau Manipur peace la oi have say haijage aduna masi ngamlaba hojik represent oiriba MLA singi wakhalonda akhoi se MLA ama oina representative ama oina akhoi kariba myam se home minister haipam thokpa se haijo hire si anatagana prime minister haipam thokpa hire si haibagi commitment do hojik phau leidriba madu hek leirapo matamdani akhoi solution lakdaba the peace lakdaba aduna hojik phau di mi na di haijilakpa akhoi na sum tar leiba adu hojik ki manipur kanba mangba separate oiba oidaba hojik leiriba manipur muthatloina hairaba phauda manipur gi adudi home mission kai hakhini ha prime minister kai hakadigi ngaiba laduga hariba hojiki government popular government lakna basu akhoi gi leifam thokpodo ko akhoi leijege akhoi leader sini na puthokposu ngamdaba asigumba timing asida ina hajiningba makak lehoko ehana masida sumai lakpo matamda ka solution lakpo point amka haijege ba hojik koki singsina separate emission pbro haire nataga akhoi unity pbro natagana kai state on pbro han haire aduga asida solution lakpo point amaka lakpam han pi thokhiba 1956 aduga matungda kai state oina lakhiba 1972 sida act piriba chinga district council act haina amaka leije aduga tamdana municipality act haina nagar panchayat act haina leije masida already pi thokhrabane hojik nauna ni bereteba ha already pithokreba hojik district council chu pitokre aduga nagar panchayat chu leikre adu municipality chu ek chu leikre aduda hojik si kai gi makta maji anobo ni ba majuda khoi government na already hana state lakpa declare tokiba adu matamne pithokiba issue khar leiri district council gi hojik power pb kanda moi penja gadra municipality की power PB रगना मोई पेंज गदरा नगर पंचायत की PB गदरा पेंज गदरा सिंह देना डिस्ट्रिक्ट काउंसिल की एक अदुगी चपचाबा मोई पिफम थोप power devolution दो PB रकांदा हाई बस सेपरेट की मुहूर्ता अदुदी मधु PB की अकायब ले मणिपुर की स्टेट की अदुगा हाई ब बेरी जसु municipality एक नगर पंचायत एक ऐसे PB दबा power devolution दे पिथोर कांदा इंग तबना लेबियाब्रा power makai subsil laga pai laga supi thok na le ga di hai ba pen na da bagi thok pa demand ngak ten ba are solution la pa ya ba we si akoi thi ba da ka we ba just ni ri ba du protect akoi khakta yeina ba adu pha phat ta ngang na ba du tan la ta ba solution por se ha ga di kai solution por ke ge na hari government hoje PR leire adu popular government lasu mas khana dariya deba adu wedi solution lama purak na bahona bada hari bahana 1972 de pithokiwa ek district council ek ta kai power PBI kharagen khara koina pifam thokbudo ek ki butuin pifam thokbudo PB khadi moi some extent moi ki moi ki khanungai bedu phaw kanda adu wedi madu akhoi si phaw leira bani na na aduga asigumba myam se ase di kha to ningi
aduga akhoi 1956 dasu chingi damakta village authority act and so ama pass to thokram heba adu asiguma act da kai ki sing da tobiya ba leige na akhoi na government pai ba government asina yinglaga akhoi PB ragadi hariba demand se de thokam loi dra ani khaleba adu punamak asi subtin manina aduga masi da lapam tamsa akhoi separate ni rak isi pen da miyam ge ni rapam ta aiken ba haije ge ba ko lawji masik mari ne bagi ai nakitang haije ge mamdi pen da ni separate ni kai gino ha bi akhoi khat khangmin ba masang ba yeng liba aduga sing da pen da miyam se example maka ai common amka issue maka ai thamjage hojik leiriba handak popular government leiriba matamda no manipur gi budget lapam tamda lambi thong semna ba lapam matam sida akhoi honorable Simpson haiga ex na haiki ba mkak le crore chamwa satuk lai crore chamwa satuk lambi thong semna ba na infan manung da khak belly da khak sem khra Imphal menung da khakta adusu imphal menung khakta grega aduga lure ya ka yaudribni example aduga krosa manga la bsi imphal da thada greba jingjo lepa amho thada deba to asing mo policy la agadi kamhai pengani number 1 number 2 dena kamai to we akhoi na jiki example pibon to uripo khangde aduga wangkhai khangde kaisam thong khangde kendra mada development gi matang da budget la ko matam da ka krowani ahum thade kendra mada aduga district tam example oina district amada singi district amada di lambi thong sem namne pala yangkhai la kuntra pire adudi la khunma khunmara phawna budi kilometer 20 30 40 adudi kamaina adu la khadnu ngudra ba adu beri dadi pakro ma ani kendra am khak pi bnina leirak semadi amna to hedo asigumba su ying se wani da koina aduma asigumba su ying pantam da punna ying minarak pamatam sida akoi social lakani aduna masida akoi gi ngasi gi peace effort punna akoi amakak to ibagi ingna tamma lebiya na bagi dok center khangde state khangde je pa civil organization sing khangde punamak na masi tawriba asida parjana kanna honari ngai sida center ga parja ga ni ga MLA nati ko ai haidi MLA yaudi ba hu peace block na ba hona ba MLA yaudi public siga center gi da pressure piraga hu civil organization sing ga pressure piri ni masi la pom moi gi MLA ba thawdi government semba akhoi ni khali sina parjaga center da khu pressure piece na peace po pu have in top na le na bagi madwa na la pa matam sida uji kai gi mo to moi hoji pa bo khon thok ton le no jaga center da peace la himbu yo so wa yu ha ngam da ba mi na ha po ta ra ga ngai ge ha sina ta pa di sai hai ki bu hoji kar iba MLA ka angang wi ba future u ngam da ba vision u ngam da ba ajuga ma masa ka ki sentan gi tika to ge hai ki bhap kar ayam bana oi bana akhoi gi si issue si sangthabani peace la pagam dabani okay thank you so much jani subaram gi si oja basi huji ki post huji ki chathok kasing gi matang ki da khatang lak chora oja gi su perspective meeting am khaktang thamda bai jada sig matang gi lak chage oja akoi huji si irang se khara nem tharak pagi post ma samai la ek khole ma ham se loina adum haina ra pon hai tare khatang ing tak pa se samai hanjile ek khole kaina tawing marak se da adum handaki shisne sure festival gi su yamna koi ki full proof security gi keno ma adu pini haira kanda thajab se koi chaungna piraga leira kanda khanghodana hai tare koi gi keno duda matam da yora kanda masidai sida koi chatlan ba yahan gi daba masigi pochi ma leire adu ga huji lau su bo khot pe pochi ma mam lai adu maina sigi pochi ma koi nang moi na ngak pangam dei pochi leire hana piram ba surance to mikup to dei duda koi gi ngakhtang guda sigi post ma wina withdraw to bagi post gi handabi post le adu taraga di hujik si machi sima yadri khoi di changthok tang khin de yadri khai gi di moini gi hanna basin masuna ta ba moina mu yaru habagi post ma lakta de manung da kai leirim habi question sin mi am nei nei si duda sai matang ki dei da khoi gi kongmi gi mi adagi sumaina chat pa ko bo yadre adu taraga di mi cham adagi de khoi sing na chathok kasin to ba travel to bo post ma di othok to pot to tum lei dori hai tare sai matang ki di sigi kano se khoi gi sigi
issue chathok chasin yadaba samthok santin yadaba unabi yadaba singba si khoine sum yengbada hojiki community ani khaki wafam nataba hojiki separate oiningba singi demand leriba sida khoina khoine di masi yaroi habidi khoi Manipur ki praja punamana yaroi habini aduna hojiki madu yadaba adugi da hoji haliba chathok chasinda yaba yabu peace khal leire na mayam khalli adubu chathok chasindi yadri adu chathok chasin yadaba bam tamsa handaki shiroi ki festival sida akoi chathok chasin yarani khorani government announce pujan tore security provide tawni photni na moi ki ministry of home affairs ki instruction batu na hojiki governor khangde chief secretary khangde advisor to advisor security advisor su moi myam tore aduga hojik peacefully when satani hana sumle bam tamsida mokhoina muga manipur muthallu manipur changyaroi harapa siki asise asina tapadi koi government of india ki hidden agenda de sum leirabra habdu koi myam su khangi aduna hojik leiba aduda phajana chatlagadi ing tapasu la ani adudi ing tam but la akanda kuni yengbasinda masisi chathok chasin yar agadi government of india ki intention da si peace la hinba pamdaba aduga ni hambasu to hanba pamdaba adu hojiki akoi kuki singna separate ni bisu monoi home minister na di piro di haido demand to ibudu di akoi illegal immigrant sing haido foreigner sing changsil lapa miyam sine demand to ibudu di noi go mani ni biaroi noi foreigner ki lapa missing si book to biaroi adu noi sida lam biaroi any demand noi to biaroi haibisu hai bi daba aduga haiba illegal immigrant sing na changsilaga sida terrorist ki thabak chathariba punama asisu mohoina mu khamsu leitaba aduga asi tobiyaro isu haidaba aduga handaki latest guwahati gi ya koine yemi abam khale guwahati gi ada koina koki gi civil organization sing aduga mla sing aduga pulap na moige aduga jigi shudar riba kedar gi group sing sika puna moi resolution makak lobo matamda moina hojiki demand changsing lakada punama si shugi tok da moi de sinakre aji khogi civil organization gi through degi MLA gi through degi tok tok daba aji hari bo government of india amasung aji ki shu singji group siga ado khoi apa masi moina sinare habi mong da understanding leikre ado di maju leirak pa sika kamai to bugi leirak pano leirak e ba asida ado hojik leiba peace manipur peace tapo le kuki sing siga government of india ga mabani gi nunggi wakhalonda kai phauri bare kai tori policy manari bra haibado manipur praja punam adi chingna bado dum huji phauri ko aduna masi phauri basi mokhoi gi kuki sing siga indian government ga policy maka phauna ba adu mokhoi gi manungi hidden agenda da wale ribo plan yam do ekoi praja myam chingari phaudi manipur de peace lakhiro ko adu madu gi leirak tar matam khak tadra leirak tar matam khak da manipur da peace lakani la ai thamjage aduna masila ko matam sida koini yengbu ya basidi government of india huji phaudi moi sincerity leitri aduga bias leiba gi rom da sum uri oja handak latest ne su ure aduna masi akoi haibana to honorable simsta home sana haiki bodo prince moi gi magi wahi adu satna manipur da di satna drain lobu yai mamdi moi gi separate piro haire adu demand to holi adu akoi sinau asa haiki bodo akoi si demand to boda community amakki ki anti oiba adu mi hat mi pun to bodo di mukoi lale constitution de nibi ai haraga su madu mi hat mi pun to ga demand to gi habidi madu gi demand to ming da mi hat bodo di ade ka masi ma clear cut oire aduga rosilapda akhoi masiki peace amak lakse harga di hoja haibido akhoi yam amaga leriba manipur da homin rakpa asing singsu akhoi amaka lingjemanaraga amaka appeal to masang yebaka adu changi last day ina jiki oja asai haiki bodo ekitang ai clarification masa amki bijege jiki district council ek district council election to the haiba aduma hiroria committee haiba asising sidaga masida koina yai chumi district council na
power piba taragadi asai ina ahan ba thum dagi bido piba tardi budget masande semjagane ba ko aduga de hero ya committee shu adu power pigadi hari basingi miyam sidi moina budget shu any development makhan se moina tawjakini adu power du pi debagi leibagi damaktani ode piba taragadi moi budget semjakini aduga moi hero ya committee shu moi power du function pajan tawkini adu constitution piba ek ne aduna madu punamak si huji government of manipur pi dri habise aina sum thamjage aduga hojik leidiba cookie gi masi ki piece lak se di moi na huji manipur da cookie land heba leite aduga cookie hills have leite asira cookie singna cookie land pi gi da bani hare cookie gi land haina haibam tamda aduga cookie hills haina law pangang man pambadi asigumba constitution di yaw dirba aduga government su ayab su leitaba asigumba sina central government elect toba adu state apa share manipur state haina indian constitution ayab piba state asigi ming sidi moi sina ya de hai sidi masida ne koina government bu singna da ngam central government bu singna da ngam de hai se asingba ai last day thum de okay zen ngaje paisa jan hai do pi ne do power distribution ji ko pi de ba ka adu financial power re ga di kai draga budget pu ya je happy ho aduna financial power pi da vanina budget pham ya de ba walo financial power pi da kan kha da hill area waisno municipal waisno madu purmak si budget pham makani adu hojiti government na finance department makha da lo mu rei ba aduna pai khat pa ya budget pham ya da bani adu chum 1972 gi makha da ojiki hill area committee sembire amak discussion sembire du maming de gi sembire ba adu power ojiki maru hobi financial power spear kanda budget phongani khokani lol ma to da madugi pigada power du pb da bagi ai sum haijabani da dikti makoi se budget semai mo budget ki provision lai section asuk budget se semai mo taw di moi di ko grant in eta government de ki pesa lo chalai side ko khadi ki lai bukti bisi aduna di ta seng na ha ta ga di ek to pidra lai ni ek to chalai ba loi grabani mado namjan na pai ba ta ga di madu court ta chalaga court ta thado hon ge dabne ba masi kari gi no masi akoi si moina control to ri kari gi no haida chat ke dabne ba hoji ti kai dore kyam yam hen ga ba municipality ki employees sing se masi gi service rule se go mena se mangam me ba service rule se moina thaga ke dor karian haide municipality ki lai ba kano mayam se employee mayam se lo na mo go mena employee on thokre adana je pension ju piro haide ana pension gi matang kari lai municipality ki thada rei ba paisa se tangkhai ba pension pi ge dong na haide to lo pi ge dong na haide adana manipur se aduni tawris okay thank you so much ta mai bon ge ten tak na khoi closing ma matiam ta thambiyo za aroi base lese pai biyo khoi ngasi ge topic se mai ngasi ge topic ke mari na khoi ge ngasi ge topic khoi ge khnagi north east news ki director jiki maroi ba matang chana pukhalakpa asigumba yamna manipur gi yamna concern oiraba aduki topic amani loje aduna masi yamna khoi gi separate administration ni rapadagi khoi gi peace leitaba peace purakpa haiba si khoi manipur gi aina last appeal to janingmadi khoi punna hingminarakpa punna leminarkiba adu history na proof toraba jati manipur le diba asi singsigi dingjen manaba nusi chanaba masi wakharun se lapthok tana hojiki lapthok pe muta sumnak silaga tungi mani future of manipur gi yenglaga masi leriba conflict asisu akhoi thuna loisinba aduga government of india su masi nsd pajan lobiba yamna aduga hoisina cookie sing site ki su leriba asi singsi akhoi punna amaga nu sisana lemina hafsi kaktana kogi himina bada aduga lemina bada punsida aduga leba sigi nu sisana lemina hafsi cookie sing su apambo ngene na thamjage okay thank you so much